ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯕꯣꯔ ꯃꯆꯥ ꯔꯤꯃꯤꯛꯁ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯤ ꯌꯥꯝ ꯌꯦꯡꯉꯝꯍꯩꯔꯣꯏꯅ ꯈꯜꯂꯦ BTA ꯑꯦꯀꯥꯗꯃꯤ ꯊꯧꯕꯥꯜ ꯍꯧꯈꯥ ꯁꯤꯅ ꯄꯨꯊꯣꯛꯄ ꯚꯤꯗꯤꯑꯣꯅꯦ ꯃꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯤꯅ ꯑꯍꯥꯟꯕꯅ ꯑꯩꯁꯨ ꯌꯦꯡꯕꯁꯦ ꯑꯗꯣ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯆꯦꯅꯦꯜꯁꯤꯒꯤ ꯂꯤꯡꯁꯨ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗ ꯆꯪꯉꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯇꯣꯞꯄ ꯐꯨꯜ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯑꯩꯅ ꯔꯤꯚ꯭ꯌꯨ ꯇꯧꯔꯛꯀꯗꯣꯏꯁꯤꯁꯨ ꯐꯨꯜ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏ ꯄꯣꯁ ꯌꯥꯝ ꯇꯥꯕ ꯅꯣꯛꯄꯗꯥꯕ ꯁꯣꯏꯕꯨꯝ ꯂꯥꯏ ꯅꯪꯅ ꯂꯨꯍꯣꯡꯕꯒꯤ ꯃꯨꯠꯇ ꯌꯥꯝ ꯍꯔꯥꯎꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕ ꯏꯆꯦꯁꯨꯒꯤꯁꯤ ꯀꯩ ꯑꯁ ꯏꯇꯥꯎ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯅ ꯄꯥꯝꯗꯅꯒ ꯍꯣꯡꯕ ꯅꯠꯇꯦ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯄꯥꯛ ꯃꯥꯏ ꯌꯦꯡꯉꯒ ꯂꯥꯛ ꯄꯥꯝꯗ꯭ꯔꯒ ꯄꯥꯝꯗꯦ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯑꯄꯥꯝꯕ ꯑꯃ ꯍꯣꯡꯉ ꯂꯣꯏꯔꯦ ꯑꯗꯨꯒꯤꯕꯨꯗꯤ ꯂꯩꯃꯤꯟꯅꯕꯗ ꯆꯨꯞꯁꯤꯟꯅꯧ ꯌꯥꯗ꯭ꯔꯒꯗꯤ ꯑꯃ ꯑꯗꯨꯝ ꯍꯣꯡꯗꯣꯛꯄ ꯌꯥꯅꯤ ꯕꯣꯔ ꯁꯥꯔꯤꯁꯦ ꯅꯨꯡꯉꯥꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯌꯥꯎꯋꯦ ꯑꯁ ꯍꯧꯔꯦ ꯁꯤꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯁꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯑꯃꯁꯤꯁꯨ ꯅꯨꯡꯉꯥꯏ ꯁꯤ ꯉꯥꯡꯁꯤꯅ ꯅꯩꯔꯤꯁꯦ ꯔꯇꯟ ꯂꯥꯏꯒꯤ ꯗꯥꯏꯂꯣꯒꯇꯨꯅꯦ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯅꯤꯁꯦ माई एक्सप्रेशन पोस्ट आ रही है स्टाइल बोर की सेक्शन जितनी पोस्ट आ जाए नहीं रो गाइस मैं हजिक तोपनो अकांगी मसक से हम नोटिंगेबा nungay lu mesti semai lu kong ngari berakan ya makan ikai sih nganje mongan
ꯄꯩꯁꯥꯒ ꯊꯥꯒ ꯊꯥ ꯐꯖꯅ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯋꯤ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯁꯦꯝꯃꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯩꯀꯩ ꯚꯤꯗꯤꯑꯣ ꯁꯨꯝ ꯔꯤꯑꯦꯛꯁꯟ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯒꯤ ꯔꯇꯟ ꯂꯥꯏꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯆꯞ ꯃꯥꯟꯅꯅ ꯉꯥꯡꯕ ꯍꯧꯖꯤꯛꯀꯤ ꯂꯥꯁꯇꯒ ꯇꯧꯕꯗꯣ ꯑꯍꯥꯟꯕ ꯌꯦꯡꯕꯗꯅ ꯍꯦꯟꯅ ꯅꯣꯛꯑꯦꯕ ꯑꯩꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯔꯛꯄꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯅꯦ ꯐꯦꯁꯕꯨꯛꯇ ꯃꯤꯅꯤꯠ ꯑꯃꯃꯨꯛꯀꯤ ꯈꯇꯪ ꯊꯦꯡꯅꯕꯅꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯀꯥꯟꯗ ꯁꯨꯃꯥꯏꯅ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯗ ꯁꯣꯏꯗꯅ ꯅꯣꯛꯅꯤꯡꯒꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯣꯔꯤꯖꯤꯅꯦꯜ ꯚꯤꯗꯤꯑꯣꯗꯨꯗ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯆꯦꯅꯦꯜꯗꯨꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯩ ꯊꯦꯡꯅꯔꯝꯃꯦ ꯑꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ